ꯃꯊꯪ ꯅꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ꯫ ꯂꯩꯉꯥꯛ ꯑꯗꯨ ꯂꯨꯆꯤꯡꯕ ꯁꯤꯑꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯜꯂꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯒꯗꯧꯔꯤ꯫ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯐꯤꯚꯝ ꯂꯩꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯁꯤꯗꯣꯛꯈꯤꯕꯅꯤ꯫ ꯄꯤꯗꯤꯑꯦ ꯃꯦꯘꯥꯂꯌ ꯁꯤꯂꯣꯡꯗ ꯂꯩꯕ ꯔꯥꯖꯕꯔꯤ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯁꯤꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯋꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯁꯥꯒꯣꯟꯅꯔꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯔꯥꯖꯕꯔꯤ ꯊꯨꯒꯥꯏꯕꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯊꯤꯒꯠꯇꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯄꯤꯗ꯭ꯔꯕꯗꯤ ꯏꯊꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯀꯨꯀꯤ-ꯖꯣꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯣꯔꯇꯨꯅ ꯃꯦꯘꯥꯂꯌꯒꯤ ꯁꯤꯑꯦꯝꯗ ꯇꯛꯁꯟꯈ꯭ꯔꯦ꯫ ꯖꯦꯁ ꯃꯣꯍꯝꯃꯗ ꯇꯦꯔꯣꯔꯤꯁꯠꯀꯤ ꯖꯃꯠ ꯎꯜ ꯃꯣꯅꯤꯅꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯑꯈꯟꯅꯕ ꯅꯨꯄꯤꯒꯤ ꯇꯦꯔꯣꯔꯤꯁꯠ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯖꯦꯁ ꯃꯣꯍꯝꯃꯗꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯃꯠ ꯎꯜ ꯃꯣꯅꯤꯅꯥꯠ ꯍꯥꯏꯕ ꯅꯨꯄꯤꯒꯤ ꯑꯈꯟꯅꯕ ꯇꯦꯔꯣꯔꯤꯁꯠ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯒ꯭ꯂꯣꯕꯦꯜ ꯇꯦꯔꯣꯔꯤꯁꯠ ꯃꯣꯂꯥꯅꯥ ꯃꯨꯁꯨꯗ ꯃꯖꯍꯔꯒꯤ ꯃꯤꯡꯗ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯣꯅꯤꯅꯥꯠ ꯍꯥꯏꯕ ꯅꯨꯄꯤꯒꯤ ꯑꯈꯟꯅꯕ ꯇꯦꯔꯣꯔꯤꯁꯠ ꯌꯨꯅꯤꯠ ꯑꯁꯤꯗ ꯌꯥꯎꯗꯕ ꯅꯨꯄꯤꯁꯤꯡ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯕ ꯑꯣꯛꯇꯣꯕꯔ 9ꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯀꯃꯥꯟꯗꯔ ꯃꯁꯨꯗ ꯃꯖꯍꯔꯒꯤ ꯃꯆꯟꯅꯨꯄꯤ ꯁꯥꯗꯤꯌꯥ ꯑꯖꯍꯔꯅ ꯑꯣꯏꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯥꯗꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯨꯁꯨꯗ ꯃꯖꯍꯔ ꯏꯟꯗꯤꯌꯥꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 8ꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯑꯦꯇꯦꯛꯇ ꯁꯤꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯖꯦꯁ ꯃꯣꯍꯝꯃꯗꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯃꯠ ꯎꯜ ꯃꯣꯅꯤꯅꯥꯠ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯈꯟꯅꯕ ꯇꯦꯔꯣꯔꯤꯁꯠ ꯌꯨꯅꯤꯠ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯅꯨꯄꯤ ꯂꯩꯇ ꯂꯥꯏꯔꯕ ꯅꯨꯄꯤꯁꯤꯡꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯖꯦꯁ ꯃꯣꯍꯝꯃꯗ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯤꯁꯤꯡ ꯌꯥꯎꯍꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯍꯜꯒꯥꯝꯗ ꯑꯦꯇꯦꯛ ꯑꯃꯗꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯇꯦꯔꯣꯔꯤꯁꯠ ꯑꯣꯏꯅ ꯑꯈꯟꯅꯕ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯒꯠꯂꯛꯈꯤꯕꯅꯤ꯫ ISIS ꯑꯃꯗꯤ ꯕꯣꯀꯣ ꯍꯔꯥꯝꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡ ꯅꯨꯄꯤꯁꯤꯡꯅ ꯁꯨꯁꯥꯏꯠ ꯕꯣꯝꯕꯔ ꯌꯥꯎꯅ ꯁꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫